Hojik somna mangda uriba Sudan da Thokhiba chaktang motamna namkiba photo asina 26 March 1993 da The New York Times da publish tawkiba matamda khabar pariba misingi maraktagi yamna akanba reaction ama haibadi mamangdus amukta thokidriba mongda laki photo asiu namkiba photo journalist Kevin Carter gi maramda miyamna asumna phawba ngangnaki menungsi khangdaba mini photo nambagi mohta angang adubu hana kalamgadabani haina masina suloitri photo asigi controversy asi tha kharagi matungda Kevin Carter na Pulitzer Prize phangkibagi matungda hengalakki 1994 gi July thagi loisilakpa matamda photo aduda uriba yamna nungaitraba ningsingba aduna Carter masa mathanta sijaki photojournalist Kevin Carter gi biography the based over video ama Daily Dose Manipur na mayamgi damakta puduna lakchari ngasigi topic asidi viewersing na khanbirakpa topic ama khangatcharaga semjaba video channel asida nauna lakpiriba viewersing na subscribe button da click amamamtang nambiduna channel asibu support tawyo amadi asmulaba interesting oiraba video kya amasu leptana yuwi amuk video gi maike da pangse South Africa gi angoba jati ni hena namna taba map Johannesburg ta 13 September 1960 da Kevin Carter poke ekpek lingaidagi hauna mahakna leiriba mapam aduda yamna toina illegal oina leiriba black people singbu police na red tawbusu yamna toina urakki high school lawyer ba matungda Carter na pharmacist ama oina ba study dagi drop out paw tawki matam aduda South Africa da chahi mari military da laiba haibsi mapam adugi rule ama oirami masigi matungda army da join tawna ba makki maming suyorki adubu army gi infantry dagi nathok hona ba Carter na air force oina join tawki chahi mari chupna Carter na air force da laiba taki 1980 da Carter na air force da lairingai da noma makoi gi mess ta thabak tawriba black waiter amada maka thabak tawnariba singa insult tawbiki maduda Carter na black mess waiter atugi maike ta leiduna yamna yaning da ba utki maduda atopa serviceman singna Carter black waiter atugi michang changmagi damak yama tina phubiki Thoudok asigi matungda Carter na lona thortuna absent without leave ta leki makna anoba punsi amagi damakta radio jockey ama oiragi phawlepki adubu makna kalamba adudagi ona tainabda thabak asimasu yamna araiba thabak amadi oiramkide amadi hiram asidam hak success oibang amkide masigi matung matam ikan kanadana Carter na maki lemhuriba military gi service adu loisilage haina lepki Kevin Carter na mataukaramna photojournalist ki maike da khongdar ki baibu video asina makhatar pada mo khangminasi 1983 da ihan hanbo oina Carter weekend sports photographer oina photography gi hiramda mai onsilaki 1984 da Johannesburg Star da thabak tawba hongki mata maduda mahakna apartheid na maram oiraga sokalaba victims amadi nahitpiraba miyam adubu expose tawba horki mata maduda South Africa da black singbu white sing yamna tamtina tawba matamni masigi sumatakta black ethnic group singi marakta su yamna toina kanaba matam amasu oiramki asumna yamasa thireba mafa mikup kangna tholiba miyat impun marak aduda thawna phana photojournalist ama oinawida mak chongtorki masida Kevin Carter yauna photojournalist marina masigi achoba khongtang asilawki makoi group mari asibu bang bang club haiduna khangnaki matam maduda photographer singna bang bang hairiba wahai asi makoina South Africa gi town gi mapan chatuna extreme violence ki Thoudokya adubu cover tabu matamda sinaki Atien machahi kharagi matungda Kevin na masing thingamdraba mihat mipun nongwai kapnaba thang thinba amadi necklacing haina khangaba mibu ngaksamda thawna pikthana yawarba tire hapchinduna mai thabana chingba yamna barbaric oirba practice kya ma thengnaki Kevin Carter amadi maki yamna famous oirba The Vulture and the Little Girl haiba photo atu matokramna namkiba 1993 da Africa gi Sudan haiba lam atuda yamna sathiba chaktangwa ama thokki mapam aduda chatpagi anoba special assignment ama Kevin na pangki mapam asimaktani yamna famous oikiba The Vulture and the Little Girl haiba photo oda namkiba Carter na Sudan da gyobuga mapam adugi khungangsing da chattuna chaba phangjatraba musing na thalaba mapam adugo yangsinba hauki mapam aduda leramba khungangsing aduda karigma mateng amata pidanaba Carter bu matam pumbata Sudanese landmising na ngak sinduna suthamlami karigumba mahakna yamna maming chatlaba Vulture gi photo da yawriba angang aduda mating pangi khalamlabasu Sudanese landmising na suidina athingba thamlamgani
Upai leitraba Kevin maki mangda leiriba chak chadabna sigadorba angang amati angang adubu siba ngairiba langja ani adugi mataw adu photo da record thammanatana atopo upai ama leikirode. Kevin na namkiba photo adubu The Vulture and the Little Girl haiduna Prithvi pumbada mamin chatki. Photo asina miyamda publish tawkrabagi matungda angang adugi phiba kamdawkrabagi haina Prithvi gi mafam kyadagi phone calls amadi letters kya lakki. Miyamgi pressure dagi The New York Times na yamna thongna leina khongpham ama lawduna editors ki nota angang adugi situation gi matangda asomna publish tawki. Photographer aduna asomna report tawri madudi makoina Vulture adubu tanthokkrabagi matungda angang adusu maki leifamda chatki adubu angang aduna feeding center da yaukibara natraga yaukidabara habidudi khangkide haina. Thoudok asigi chahi kyagi matungda angang adugi mari makhong adumati khangba ngamki. Angang adugi maminna Kong Nyong Korami aduga leifamna Sudan gi Ayot haiba town adudakini. Angang adugi mapana masimasu phongdoraki madudi angang aduna Sudan gi chaktangba adumadi survive tawki adubu 2007 da leina amana naduna leikiri haina. Sudan da Thokhiba Thoudok adugi matungda Kevin Carter gi punsida kari ahongba puraki. Video asina makha tarakpada amok khangminasi. Kevin amadi Bangman Club ki members singna mataw karamna Sudan da Thokhiba aki tujunglaba mute minegi photo kya ama record tawkhiba adu khalubda next to impossible ga chapani. Yamna chumi. Thoudok singduna makoi disu yamna chawna ithil piki. Maruina Carter da kahena sokhanki amadi maki punsi phawa loiki. Carter na nungtigi cocaine amadi makal kya gi drug siznaduna asigumlaba aki tujunglaba mute minegi saktam sing adudagi lapna leinaba honaki. Matam ayambada war correspondent ama oikibi maki maru Judith Matlovka loina leki. Maki maru aduna asumna su phongdoki madudi Kevin na matam ayambada makna kan mangam kitraba maki mamang maktada hatpi kraba musing adugi maramda wari tawi haina. Masidagi amuke hena nungaitaba Thoudok amaduna. Bang Club ki member Ken Osterborgsu April 1994 da Sudan da nongoina kaptuna hatki. Matam aduda Kevin di group aduda yaukiramde maramdi mhaki Vulture gi photo adugi dhamak Pulitzer Prize hangbagi interview amada busy oiba matam oiki. Mathangi olakpa thada Nelson Mandela gi losing makhata South Africa ki apartheid movement mai paki amati South Africa gi president oiki. Kevin Carter na ona jakiba phatraba apartheid ki marumda thokiba mute mine kya adubu expose tawduna achumma lambida purki. Adubu mayam sing asigi matungda Carter na anobo punsi amada laknaba honaki adubu khongthang amana arimada tahanki. Nongma Time magazine gi assignment ama oina Kevin Carter Mozambique da chatki. Thabak adudagi halakpata makna namlakpa photo sing adugi film roll taraga taro plane aduda thamnaki. Amadi ngasi phawba haiba film sing adu recover tawbusu lekitri. Masina Carter gi aroiba maki sinpham adugi assignment habitu oiki. Thoudok asidagi hapta ama phadana Kevin Carter sibagi paulaki. Makna park amagi mataida makna tongliba car adugi exhaust pipe atudagi pipe ama sizinaduna. Makna car manungda maiku thajinki amadi carbon monoxide poisoning na maram oiraga mak mapam aduda siki. Masimadi yamna chumle. Pulitzer Prize phangkrabagi matungda Kevin da pressure yamna lakki haiba. Adubu masina maki sibagi direct maramdi oiramde. Henadum makna photojournalist ama oina Sudan da thengnakiba Thoudok aduda stress ki polum ama hapkatki. Adu maki thongna lerba photojournalist amagi magun chenba adugumlaba yamna memorable oirba photo aduna Sudan gi chaktangba adubu malem pummana sakhangnaki. Masiga loina Teledos Manipur na mayamdagi kaina naba yathang nisari amadi video asibu karigumba enjoy tawbiramti soiduna video asibu like share amadi channel asibu subscribe tawba kawikana. Aduga karigumba somgi apama topic lerba su soiduna comment section da comment tawsanbiro. Mathangi video da mu thengarase.